अहानबदा मरोइबा पाउ पिजरी पुमजा लिसिंग निगा सुबना अमगी सेंसस ता बेस ईयर ओइदुना डिलिमिटेशन तौबा यानिंगदे अमदी लिसिंग अनिगा सुबना कुनमाथोइदा तौगदबा सेंसस असि यैथोक्तुना लिसिंग अनि सुबना कुनतरुक्ता तौगदौरिबा असिदसु नियम चुमना तौबियु हाइना एमपीसीसी गी चीफ स्पोक पर्सन हरेश्वर गोस्वामीना फोंदोरक्ली Security Force na ching amasung tamgi mapum singda chathakiba search operation da kuchukulai kaya fagat pangamkre amadi Keystone Company ge supervisor yauna gari kunlom yaithalamjing lop contract from mayai lekai gi miyoi na farba matung makata na leba ko tenaba atingba thamkre Kumza lising ani subna amagi census ta base year oiduna delimitation tawba yaningde amadi lising ani ga subna kunmathoida tawgadaba census asi yeithokduna lising ani subna kuntarukta tawgadoriba asidasu niyom chumna tawbiyu haina Manipur Pradesh Congress Committee MPCC gi chief spokesperson Hareshwar Goswami na phongdorakli wafam asi ngasi BT Road ta leba Congress Bhavan da pangthokiba pawgi mifam amada phongdokhibani mahana makha taraduna delimitation asi haurakpadagi hauna census tawkiba chahi adugi matung chahi amarom leiraga delimitation commission act semduna delimitation tawduna lakhi adubo kumja lising ani subna ama census ta asidadi state asigi oina district ahum amadi subdivision mapanlom maram chadana ka hena missing henkalakpa maramna state asigi prajamiyam yauna civil society organizations sing amadi political party kyana review taunaba Guwahati High Court Imphal Bench ta public interest litigation PIL amasu thakiba laikre amadi kumja lising ani ga sumna nipanda India lengangna gazette notification thoktuna khanghalakiba wafamgi matung inna Supreme Court na su hariba lising ani ga subna amagi census asi chatnararoi haina lauthokibasu laikre adubu kumja lising ani ga subna kunda amuk hanna chatnaragani haina lauthoktuna commission su semkiba laikre adubu matamgi matung inna laingak pairiba singda ahongba kaya lakpa maramna hariba commission adugi member sing su anoba ama khallabra natraga hanagi hana adum oiribra hojik karamba fibamda lairi haibadu laingak pairiba singna miyamda khanghanfam thoi haiki amadi delimitation act ki section 10A gi matung inna lising ani ga sumna amagi census asida oiriba chamamnaba gyan tadaba sing asi yengduna delimitation asi achumba census ta yumfam oiraga tawbiyu haiki masida natana kumja lising ani ga sumna kunmathoida pangthokadaba census ki thabak sing covid laichat amadi atai khudong chadaba singna maram oiraga lising ani ga sumna kuntarukta yeithoklakliba asidasu niyom chumna ningthina tawbiyu haina wafam singsu phongdokhi 21 da lagi base dum leiro hari base 2031 21 da ginan 31 se 31 matung da lakwa 31 census som torani aduda committee ma commission ma semani si me commission je si da ni dilim da to wani apoi da complex ori di kre ma matung da agoi di 21 di census lai di di basis ta se ko no jim lai di ba kien da sing di kali basis no 1971 di basis Siang ada 2021 di basis da aduna maram udu dengan ko di para 25 to kala ko sida 26 mo ko man da 21 di laiba delimitation da wo ke da loishan na bakan na ko na ko matama oye ko siti Thakragi mamangdagi khundrakpam AC gi manungchan leiba haraurau amadi yumnam khunauga tainaba chingi mafam kharada lenga ki Imphal Ring Road semnabani haiba niyom lanna leiba kotlamba Keystone Company gi supervisor yauna gari kunlom yaifal lamjing lup khundrakpam mayai lekai gi miyoi singna farba matung makata na leiba kotnaba athingba thamlagani amadi pangai da leiba forest bit ki officer da hangluba matamda leiba kotliba asi document amata leite haina phongdorak haina yaifalamjing lup ke secretary Tonjam Somojit na phongdorakli ngasi yaifalamjing lup na Keystone Company gi gari thatuna thamliba khundrakpa mayai lekai da pangthokpa paumi sing unaba amada wafam asi phongdokladuna Somojit na makhata na hai matam kya gi mamangdagi Imphal cycle lambi asi sembi dana leirakpadagi khundrakpam AC gi miyamna lambi semnaba khongjang changsinbadagi chatpa yanaba haiduna pothole menduna leiriba chairak asida
mafam kharada Imphal Ring Road semnabani haiduna Keystone Company gi gari singna tha kharagi mamangdagi lambi asida chathok chasin tawrakpada natana company asigi supervisor ni haiba miyoi ama laibak ko liba si lainga ki order puthora o hairubata puthokpa ngamdabadagi harauro amadi yumnam khunaugi tainaba chingda laibak ko liba si makhata na laibak ko tanaba athingba thamlagani masida sunatana pangai da laibak forest bit ki forest officer da laibak ko liba sigi matangda hanglubada document amata leite aikoina khut thingjinba ngamde haina phongdorakhi hairi adubu laikai gi chawkha thaurangi damakta chingdagi chingyanba laibak khara ko lubagi damakta di fine thianduna chairak piba ngami adubu niyom lana laibak ko liba asida achau asangi khut yawi haiduna karisu tawdaba haibasi laibak thibani loinana laingangna paikhalakpa chawkha thaurangi thabak paikhalakpada support tawduna lakli adubu mausagi fivam da akaiba piba thabak chatharakpa asidi makhatana athingba thamlagani amadi athuba matamda Manipur gi governor na yengsinbiyo hainasu somorjit na phongdorakhi लिंग रोड सेम की नमादा पूरी कोली लेबाक मैम से मसीना मतिक चाना सेमदना हुजी के कोथोइब सौसे लेबी तागत है नंसु पंताला को मतमदा सुखसोई सोइदना लेबाक मैम से निंगाय रक्तुना मना नकपदा लेबा चिंगा दे लेबा लबुक सिंसी अदुई मतिक प्रॉब्लम ओइगनी मसी कीस्टोन गुंबा चौबा कंपनी मना मणिपुर दा लागा लिंग रोड सेम मतमदा मखोइना दरका लेबाक नुंग मसी मणिपुर दिगे दुम लोगुने हाबसे खंगजै तौबदबु हाइलेबा लेबाक सिंसी मखोइना चिंगदुना अचौबा लिंग रोड सिम सेम मतमदा चंगदबा पोसी इम्फाल साइकिल रोड लंबी से मसी लंबी जी के हाना खनमम थोएबा पोतुनी ngasi mak praja na thengnariba awaba se mukhoina khambide forest department so khoina question hamjani sam jamba praja amana masagi leinana ba yum ama saba matamda changba yumam thomba changba lebak gari pot amani khak loba matamda di koitan tanarga fine thiali tax thiali athingba thami asuk chauna ngasi degi tham gi mamang da gari kuntra nempuna impal cycle road ta chingeba lebak mayam si forest karim ta khangde hai Security force na ching amasung tamgi mafam singda chathakiba search operation da kuchu khulai kaya fagat pangamkhre ngarang sajirok Imphal West district ki mafam da chathakiba operation da SLR ama magazine ama single barrel gun ama 9mm pistol ahum magazines ahum AK rifle ki magazine ama insas rifle ki defective magazine ama 303 ammunition manga hand grenade ama smoke grenade mari stun grenade ama nachingba yauri National People Party NPP की President ओरिबा युमनाम जॉय कुमार ना मागी X account मैते की मिक्चर थीबे आबा मदी लेबाक की दमक मथवाई फाव थाखिबा अरामबाई तिंगोलबु लाना लमजिंग बियाबो वाफम फोंदोरखिबबो ओरिपोक अपुन बलुप अमदी ओरिपोक नुपी अपुन बलुपना कंडेम तवी अमदी मियाम खंगना लानले हाइना सेंगदोक लकदबनी हाइना ओरिपोक अपुन बलुप अमदी ओरिपोक नुपी अपुन बलुपना थमलकली तसेंगना हाइजरबदा राजनीति की ओइबा मखोय मसेन NPP su oisunu BJP su oisunu makhoi masen gi marakta launaba ngangnaba sungnaba sida ikoi kesu yenaba leite akai ba leite adu tawbudabu iraiba iramdabsi gi ifru pasinga na bidamakta mangjil thana sum thoiba kunwakwa isi nausin isa sing nausin dum sokpa yaba adu ba wapum sing thamakpa asina maram oiraga ikoi mipum gudimaki mafamda पैसाव ना पोपा अदुम सिंह अगोय मिटै सिंह सिबु लानबा याबा पोखम हाइबदि लेबाक सिगी ओइरगी फिबम सि करम मतंगदा करम मफमदा हौगिबनो हाइबदुगी हिस्ट्री खंगगा वरी खंगगा सबसाना खंगगा हाइबिरको ओइरमगदि यामना फगनी हाइबा वफम जे नत्तबदा मखोयगी राजनीति की ओइबा पुनबा सिरिजदा ओइ लेबाकी ओइना असौबा इरेबा इरम गाकुय असौबा थौदां लौरिबा अरामबाई तेंगोलगुंबा अमदी मणिपुर की मिटै सिंगसिबो गाकबा सेनबदा थौदां लौरिबा खुंगाकबा इसी नाउसिंगसे मसी सोकपा याबा वाफम सिंग एनी NPP बोइसनु BJP बोइसनु एनी पॉलिटिक्स तौरिबा ऑल पॉलिटिक्स तौरिबा पॉलिटिकल पार्टी पुनमकना हाइरो वाफम से अमत्ता हमदिरकनु मरमदी करिगिनो हाइबा मतमदा अखोइदा यामथिना थमोय काइबा थमोय सोकपा अखोय मिदैसु लाननबगी लमजिंगबा पोट के हामे यौरपसिना मरम ओइरगा अखोय तसेंगा हाइरिबा सिंगसिदा मखा ताना अखोयगी राजनीति तौबिरिबा सिंगना NPP की पाइगेदिगी युमनाम जॉय कुमार प्रेसिडेंट ओइबिरिबा NPP की प्रेसिडेंट ओइबिरिबना फोंदोलिबा वाफम सिंगसी मसाना लाले हाइना फजना
ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯎꯔꯤꯕ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯎꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯎꯔꯤꯕ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯝꯖꯔꯤ Laisha Kaitel haina mingthonba Kaitel ama Imphal West ki Langthabal Kunjada hogdokre mafam aduda irang na maram oiraga relief camp ta leiribi amadi masagi senthok lambi leijadrabi nupi ngaktana famgani Kaitel asi lamdam asigi senmit lol kharada oirapasu fagar hannabagi pandamda Youth of Manipur yomna paikhatlakpa project work culture gi makhada hangbani tongan bacha na thangnabagi potlam singna mapung oina yongadaba stall sing hangliba Kaitel asiga mari leinana yomgi general secretary SK Salamna Kaitel asi maru oina Kanglup ki irang na maram oiduna mayum makai leitabadagi relief camp ta leiriba nupi sing imung pugadaba nupi sing amadi mahai masing tamna sel tanbagi wakhalon leibi nupi sing na famhan gadabani Kaitel asi ahan boina stall tara khara hena famhanduna hangbani adubo miyamna support tawbiragadi ahenba stall sing hakattuna nupi singbu ahenba senthok lambi leihangani haikhe Kaitel asida stall fam libi sing gi maikaidagi irang asina maram oiraga thabak suningai leiramdraba adubu Youth of Manipur na dukan famhanduna mafam bibiba asina maram oiraga sel tanba ngamlagani miyam nasu relief camp ta leiriba inmate singna nongmada thengnariba awaba sing asi leita lairaba imungi awaba kayabu ubiduna Kaitel asida lakpiduna pot chai lebiyo makhoibu saugatpiyu hairakli tam jakang nabadi hosibaki ona leite aduga membership akoina pi aduga akoi chahi haina pi bako haidi chahi gi ona akoi RR khadi thamme adi Youth of Manipur na sida akoi stall pham ya hara kan CSL sing da akoi RR khatamme isagi polam yon bya daba adagi akoi gi pijek saksa oitara ka su kitang RR ma bound tor kan da akoi maite gi chatna bi jo khat po ina hai tare ko adumaina RR khar bound tawe adu RR do tumaina nganglak tabo oitara ka di akoi maithang akoi tam ma hai tare chahi ma lor matong da ma khata na stall pham badi ya handabagi adumaina amadi lei aduga stall phambagi khoi charges tongan ba atopa amta leite free of course ne khoina mayam gi damakta kathok sa bai tare Khongjom da leiba Diamond TV Khongjomgi Diamond Donors na awa ana tarba sing amadi khungakpa sing relief camp amadi leikidraba kaya da tengpang chathaduna lakpagi makha tarakpa oina road accident amada asopan nangkiba thawal wang matabadagi Diamond Donors ki member Hende Laisram gi ana layeng da mateng oina ba lupa lishing kunmanga gi mateng mahaki mayum da chatuna member single loina na mateng pangkhre Tengbang Khongchada duga mari leinana Diamond TV Wahong Radio gi MD James Hekruzam na haikibada Diamond Donors na awa ana kaya amadi lalgi khudong chadraba relief camp kunngak pada leikidraba kaya da tengbang piduna lakli makhata nasu tengbang khigani loinana tengbang bagi group asigi member amana accident natraga aruba anaba amadi leikidaba thoklabadi member apunbanasu onsinduna tengbangi haibagi wafam thamki Diamond Donors ki khoi chatnabi ama khak leijai madudi khoi mi lising amaga chamaga yankhai rom leiba member punba haiba tare humanity service tawjari ba Diamond Donors ki matam sangna tawrokli ba sigi member masing haiba tare asida khoi gi tongan ba khoi gi chana kanglonom khak leijai madudi awa ana gi damak leijari ba member sina karigumba khudakki oibe accident aduga khoi saru khoi fracture torokpa kholakpa hospitalized tawduna leitaragadi hairiba member du da khoina ngamjaba mateng pangbagi chanabi leijai aduga karigumba Hariba donors members sing marakta aruba chronic oiba disease laktaraba aduga hariba sing chronic oiba disease lakpa maruina kidney failure rakpa natraga cancer narakpa ate leirakpa taragadi aduda su onsalaga khoi mateng pangbagi le tasengna makti semi ba group ase khoi masen mateng pangnaba khakkinate aikoina Diamond TV Wahong Radio gi program tabi rakanda khoida wakat lakpa haiba tai aduga hajarba khoi gi wakat lakliba sing do khoina mu yengjaba haiba tare madu mateng pangmadu matik sabra chadabra haibana sing mokhoni yengjara kanda haribadugi mayamgi mateng siga loinana sathajab World Oral Health Day ka mari leinana Department of Pediatric and Preventive Dentistry Dental College Jenims na Ident Youth Association Kaksing Wairi Ward number 1 ka khutsam naduna ngasi mafam aduda nongmagi oiba dental health camp ama pangthokre camp aduda mapung oina relief camp sing da changjafam lauduna leiriba sing amadi akoibada leiriba miyambu yagi layeng bagi khudong chaba pi kibaga loinana mathau taba hidak langthak sing su phanghanki amadi miyamda yagi maramda su mamutana khanghanki hairi Thoromaduga mari leinana Dental College Jenims ki Assistant Professor Naurem Minana haiki miyamna ya asi laithokna lobona maram oiraga yabu thausabi dabadagi hainabi ama leiribasi thadokpiyu matam chana yabu layeng thoktuna yagi leina singdagi ngakthokna ba hotnabiyu haibe wafam yauna wafam kaya fongdokhi यासिगी मतंगदा कोई मरु ओइबा मयाम से कोइना खंगन जनिंबगी दमक
ꯑꯩꯈꯣꯏꯅ ꯁꯤꯗꯥꯅ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯅ ꯀꯦꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯒꯤ ꯀꯦꯝꯞꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯩꯊꯣꯛꯄ ꯈꯣꯠꯄ ꯁꯨꯝꯕꯁꯦ ꯌꯥꯝ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯁꯤꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯑ ꯃꯇꯨꯡꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯅꯤꯛꯀꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕꯁꯤꯗ ꯂꯥꯛꯄ ꯈꯣꯠꯄꯁꯦ ꯇꯧꯕꯤꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥꯗꯁꯨ ꯍꯦꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯍꯦꯟꯅ ꯆꯪꯕ ꯑꯗꯒꯤꯗꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯗ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕ ꯈꯣꯠꯇꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯍꯟꯖꯅꯤꯡꯗꯨꯅ ꯁꯤꯒꯤ ꯀꯦꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ यूनिवर्सल मदर्स ऑर्गेनाइजेशन सिंधुना को लांगोन हाइबा थौरम अमा लमफेलदा लैबा यूएमओ मयाई लोइसंगदा पांगथोखरे थौरम अदुगी मरुओइबा पांदमदे मुटखेगदौरबा अखोइगी इयेक इरोनगी हौरकफम नैनबा अमदी को लांगोन हाइबसी करिनो हौजिकी मिरोल सिंगना खंगद्रिबा असि खंगनबगिदमक्ता खन्ना नैनबगी थौरम अदु पांगथोकपनी थौरम अदुदा को लांगोन हाइबसी करिनो कदाइदगी हौरई हाइबसु सुगाइना मियामदा मये कया पुथोक्तुनसु उतखि थौरम अदुदा सरुग याखिबा नोंमाइथेम रोबिनना थमलक्पा वाफमदा मयेक हाइबसिदा यामना ngaurakhi adubu matam kaya mangluraba tungda mayek haibasi karino haibasi khanglakpadagi miyamdasu khanghaningduna ngasi thoram asi pangthokpani aibu taki tambiramba khanghan biramba ojam khakle ojai di me ki tambi tangni de lariki ya khanghau do bari sigi mahisarida ni mahisada gani tam di khang ni hangu minno hangu mina nam hangko aibu bojuna machin ka ke hangoi hariba hangoi aibu du ko harata hoi gain oja sini mon praman to pa ai wakhal ni khang di matam du bui matam khalega ni me ko ya ka aiba dari diri lu yang se ni ne ba pam ki adu ni ne ba pam ko de ni ne ba pam ki makam ke ada chat na ye ko ma dan ji ai ba tak bi tan bi ro ja sin ai mon da hai bi e ko thugayu ne ko sugayu ai ji di wa khali di ke lo cho sugayu ga yin nung dang am ba ga nung thugai ja la ga ung de khan ji ko pichibi ma dum ta ai nga de ji kya na mang ro ne ro me am de pichibi me pu no ma tham ma kha on no ba am te ya no ko ji Department of Education School Manipur na sinduna 2024-25 ki High School Living Certificate Examination amadi Higher Secondary Examination da Government School gi oina mark wangna fanglakraba mahirui singda award pibagi thoram ama ngasi Palace Gate laiba Manipur State Film Development Society ki Auditorium Hall da pangthokre Tharamaduda Government of Manipur ki Chief Secretary Prasan Kumar Singh IAS, Government of Manipur ki Secretary Education S. N. Pravin Singh IAS, Amadi, Government of Manipur ki Director of Education S. N. G. Bigendra Maitei, MCS na athoiba mitunglen oina saruk yakhi. Tharamasiga mari leinana Government of Manipur ki Chief Secretary Prasan Kumar Singh IAS na phongdorakpada Tharamasi 2018 dagi hokdoktuna Manipur Lenga ki school da tamba mahiroi singna Makhoina kanna honajaduna High School Living Certificate Examination amadi Higher Secondary Examination exam singda mark wangna fauba district singdagi mahiroi ahum khangatuna mahiroi singbu ikai khumna bani haina phongdoki mahana makha taraduna kumsi sahi asigi oina Churachandpur Kangpokpi amadi Tengnopal district singi oinadi video visual gi khothangda award asi piki Imphal East District ki Kongpal Maikei da lairiba Thawandong Thong asi matam kharagi oina miyamna lanthok lansing tawbada atingba thamle haina Netaji Memorial Club NMC Kongpal ki Maikei dagi khanghalakli Club adugi Cherol amana hai hauzik lairiba Thawandong Thong asi thugairaga anova ama sabagi thabak atuba matamda haujaragani maram asina matam kharagi oina thong asida chathok chasingi atingba thambani miyamna su thong asi sabada cooperation tawbiyu haina Netaji Memorial Club NMC Kongpal gi Cherol aduna hairakli Churachandpur District ta pamdaba thodok singthok ba District Magistrate na lokhat kiba khongthang amagi saruk ama oina nahan makai district asida thamlakhiba curfew adu ngasidagi lakliba tang 8 fawba ayuk pung 3 tagi numidang pung 8 fawba komthokre adumoinamag district asigi kangbai samulamlan amadi sangaikot subdivision dadi curfew komthokpa leiti haina District Magistrate Churachandpur gi Cherol aduna palli Amaromda, Haujek Churachandpur da curfew komthoklingai mahusagum kaithel kanabaga loinana gari sing mapung phana chenari security force ke kangbu nasu pamdaba thodok sing thoktanaba akanba chiksin thaurang sing lokhatli hairi
ꯄꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤꯒ ꯁꯨꯞꯅ ꯑꯃꯒꯤ ꯁꯦꯟꯁꯁꯇ ꯕꯦꯁ ꯌꯔ ꯑꯣꯏꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯂꯤꯁꯤꯡ ꯑꯅꯤꯒ ꯁꯨꯞꯅ ꯀꯨꯟꯃꯥꯊꯣꯏꯗ ꯇꯧꯒꯗꯕ ꯁꯦꯟꯁꯁ ꯑꯁꯤ ꯌꯩꯊꯣꯛꯇꯨꯅ ꯂꯤꯁꯤꯡ ꯑꯅꯤ ꯁꯨꯞꯅ ꯀꯨꯟꯇꯔꯨꯛꯇ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯗꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ MPCCꯒꯤ ꯆꯤꯞ ꯁ꯭ꯄꯣꯛ ꯄꯔꯁꯟ ꯍꯔꯦꯁꯋꯔ ꯒꯣꯁꯥꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯑꯃꯗꯤ ꯀꯦꯁꯇꯣꯟ ꯀꯝꯄꯅꯤꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯌꯥꯎꯅ ꯒꯥꯔꯤ ꯀꯨꯟꯂꯣꯝ ꯌꯥꯏꯐ-ꯂꯝꯖꯤꯡ ꯂꯨꯞ ꯈꯣꯟꯗ꯭ꯔꯥꯛꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯀꯣꯠꯇꯅꯕ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫